blood pressure leiraba haibadi BP wanglaba myoisingna yumda isana semjaba yaba hidak makhal ahum khaminasi maruina BP leibasingidi yamna kanaraba topic ama haibadu oiragani adom karigomba blood pressure high oiduna hidak sana blood pressure BP normal oiba ngamdaba natraga blood pressure gi level asina high borderline da lansilaklaba matam asida yumda paisa isang sangdana natural oiba hidak sing semjaduna blood pressure bu normal level amada thamba yai high ribo home remedies asina blood pressure bu hantanba ngambata natana heart pusu healthy oina thambada kanaba piri overall haksang bu fit oina thambada kanaba haibudu phangli ahan ba yumda semjaba yaba hidak asidi sanamni sanam hairiba chinjak asidi yamna powerful oiba antioxidant makal ama yauri high blood pressure bu hantanbada yamna chauna mateng pangli overall health yamna kanaba amadi haksang bu fit oina khingkhing launa thambada kanaba haibudu oiri haksang manungda yauriba cholesterol bu phanbada mateng pangli sanamda elysin kauba compound ama yauri hairiba compound asina haksang da seliba ibu patha hanbada mateng pangli I ka hena phamjillaga leiba haibadi ka haina I langlaga leiba sing adubusu normal form amada langhanba pathanbada mateng pangli I gi utongda bleeding tawduna leiba adubusu repairing tawbada mateng pangli I gi utongda phamjin tasinduna leiba phatraba sing adubusu sengdokpada mateng pangli ayuke matam sakhau hanglingai matamda sanam manau ani hingna sabu yai hainadragana thangna pana soiraga sugairaga ising glass amada haplaga thaklabasu yagani maraksida sakhau kahena sokpa misak oiragadi avoid tawbiyu sanamasi fajana kanghalaba matungda grinder da takhairaga isana powder oina semlaga thakpasu yai natragana market gi leiraga ising lumbu sabada powder adu tablespoon makhai ama haplaga thaklabasu yagani asumna chaba amdi thakpa tawrabadi adomge haksang dagi blood pressure gi level adu hantharaktuna normal form amada leiragani ani subasina haikruni haiku chaba or thakpana high blood pressure bo normal level amada lakhanbada yamna chauna mateng piri maramdi haikru adu da high resource of vitamin C yauri yamna powerful oiba antioxidants singsu yauri hariba component sing asina oxidative stress process tawrokuna ikhoigi haksangi body blood vessel heart ki mari leinaba singbu sohan gadaba adubusu ngakthokuna thambada mateng pangli loinana high blood pressure leiba sungbusu control tawduna level amada lehenbada kana bahaibudu oiri amoromda haiku sangnaina sarabadi igi utongda tasinduna paisinduna leiba phatraba sing adubu sengdokpada mateng pangli phatraba cholesterol sing adubu namkhaiduna manghan takhanba ngamli aduga afaba cholesterol sing adubuna ham launa masamu phana thamduna lehenba ngamli asumna haksange kyasing bu overall phagalakpadagi blood pressure bu reduce toroktuna kana bhaibudu oiri haikru nongmoda piece ani hum hingna sabu yai haikru asi fresh oina matam pumbada phangba haibudu leitabani powder oina semlaga sarbasu yagani market tagi haiku powder leiraga lumbu saba ising glass amada tablespoon half ama glass aduda haplaga naikhairaga thakpiyu nongmoda morning gi matamda sakhau hanglei matamda thakpa yai natraga night time tumlamdaida thaklabasu yai hairiba process asi tawduna chaba or thakpana cholesterol bu strong ohenbada mateng pangbada natana blood pressure bu reduce toroktana haksang da yamna kana bapi bhaibudu oiragani ahum sobasina gulmoris gulmaru black pepper hairiba hidak makhalasi sang naina thakpana haksang da yamna kanaba piri maramdi gulmoris hariba maru asida pepperin haina khangnaba phenolic oiba compound makhala ma yauri hariba compound asina lokhuba sabutum hanba digestion tauba liver bu strong ohenba amadi blood pressure bu level amada thambada yamna kanaba piri gulmoris maru asida resource of potassium yauri potassium hariba component asina blood pressure bu reduce tauba ngambata natana mihun yamna thuna chonglaga leiba adubusu
normal level amada songhanbada mateng piri gulmoris maru asi powder oina semlaga lumbu saba ising glass amada gulmoris powder adu tablespoon half ama haplaga empty stomach matamda thakpa yai masi thakpana blood pressure bu reduce tawba ngamhali heart palpitation reduce tawbada mateng pangli amaromda khudakta high blood pressure hengalakpa matamda su control tawduna thambada mateng pangli mathakta panjaribo home remedy sing asi chaba oro thakpada side effect karigumba makhal amata leite natural oiba yumda semjaba product singni isana pamjaba ama hekta choose tawraga chaba thakpa hauba yai nongmuda makhal makha chabagi mahutta 3 week khudingi exchange tawraga chabasu yagani aduga atopa amana bp tablet chariba misak oiragana medicine aduga home remedies asiga punna chabada akaiba karisu leite tapna reduce tawrlaba kanda medicine withdraw tawba yai ta hek thadokpa adumadi tawbiganu LEIREN digital creator LDC bu nungsibiu miyamgi seba lepa leitana tawba ngamjage maramudana follow like share and subscribe tawbiduna support tawbiu mathagi video da amuk thengnarasi online digi digital marketing and affiliate marketing hariba course asi fajana tamthoklaga yamna line paisa tanba yai kanglaipak asida leiriba maruoina naha oiribi singna pijariba WhatsApp number asida message thabirau madugi maramda discuss tawminasi miyoba kharadi yamna line paisa tanba ngamkre aikhoisu punna tanminasi aigi best of lebada mateng pangjage job news online go product offer singsu WhatsApp group channel adu dapuna mak phangbigani LEIREN Jewelers की अखनब ऑफर नि सनाबु खोइदाबा पामजब सिंगना LEIREN डिजिटल कैटर की Facebook Instagram YouTube चैनल की थ्रू दगी सना लेबा ओइरगदि सना की ओइबा आइटम खुदमक हेवी डिस्काउंट अमदि ऑफर पिजगनी लेबा मतमदा सना सन अमदगी ताबदि यादे स्टार लकी कूपन अमगसु खुदोल तमजगनी 100 पीपल सुरबा मतमदा स्टार लकी विनर अदुदा फर्स्ट क्लास के ओइबा सना सन अम पिजगनी अकुपा मरोल गिदमक डिस्क्रिप्शन दा कांटेक्ट नंबर हापचरमगे।